अहानबदा मरु ओइबा पाउ पिजरी कुकी सिना लई मरामदा बोम थाददुना अटैक चथरखरे जुरीबाम की मिसी की मतंगदा मणिपुर की मफम अयामबदा यानिंगदबगी खोंजोंग चंगसिनख्रे स्टेट कैबिनेट नुपी अंगांगदा मिहात मिपुन चथबदा चेनबा ऑर्गेनाइजेशन सिंह अनलॉफुल ऑर्गेनाइजेशन ओइना लाउथोंगदबा वारेप लौख्रे ngasi lamphel sana kaithel gi nupi nupa puna yamnaba mi oi kaya na sapom rajan ki yumda thongjinkhre amadi juribam misi gi mayokda kaukiba juribam united committee JUC na juribam district ta puni puni pan gi general strike hokre mahausa gi punsida chauna akaiba pikre खुरुमजरी ममी टीवी की मणिपुरी पाउ मिकिंग ताबिरिबा सिंगबु राधाप्रियारी मुतुमना तरामना ओक्चरी पाउ संदोंना पिजरी जुरीबाम की मिसी असिगी मायोक्ता यानिंगदबगी खोंजंग मणिपुर की मफम खुदिमक्ता चथरिंगै तलक असिदा हौजिक लेमरामगा इरेंगबमगा ताइनबदा बोम थादरकपदा बोम मचेना पानबदगी मिओय अनि सोकले हाइरि थौदोक अदु इम्फाल वेस्ट की मनुंग चना लेबा लेमराम मखा अमदी इरेंगबम अवांग मनिंगदा ngasi ayuk pung 13 makhai tarakpa aduwaida lau suringaida kuki singna nongmai amadi bom kaptharakhibani hairi कुकी की अटैक अदु बोंगाव थोकनाबा मफम अदुदा स्टेट फोर्स संगसिलक्तुना खुन ngakpa सिंगलोइनना खुद हंदुना माइकई अनिमक्ता खुद थोंगनखि था असी की ट्रामाथोइदा मरकुकी मिलिटेंट सिंगना जुरीबाम डिस्ट्रिक्ट की बोरो बेक्रा सब डिवीजन की मनुंग चनबा जकोरादोर की कारोंग अमसुंग हरिनागरदा अंगांग हुम यावना नुपी अहुंगा लोइना फाजिन खिबा सिंगी मनुंगदा था निपान गारीबा नुपा मचा यावना अंगांग अनि अमसुंग नुपी अमगे असीबा हक्चांग जुरीमुप तुरेल दंगारांग असीबा ओइना फंखिबगी मायोक्ता क्वारंबंग कैथल यावना मणिपुर की तंपाकी डिस्ट्रिक्ट अयामबरा यानिंगदबगी खोंजंग चंगसिनख्रे खोंजंग चंगसिनखिबा मफम सिंग अदुदी क्वारंबन इमा कैथल नंबोल खुंबोंग तेरा सगोलबन खुराई लमलोंग सिंगजमई क्वा कैथल थांगमईबन उरिपोक थौबाल कक्चिंग सिंगबा मफम अयामबदा खोंजंग चंगसिली जुरीबाम की मिसी असिगा मरी लेनना जेनिम्स की स्टूडेंट सिंगना रैली चतुना यानिंगदबा उतखि खोंजंग असिगा मरी लेनना ख्वारंबन इमा अमना फोंदोखिबदा हौजिक चथरिबा रूल से करिनो तंपाक्तना अमा चिंगदना अमा चटनबगी फिबम असि यानिंगदे मसिगी पाखोम मणिपुर अमदी सेंटर लेंगांगना पीगदबनी अफस्पा लौथोकलमदगा अमुक थमजलकपसी करी मरमगिनो कुकीना चिंगदगे मैतै तमना बोम यावना नोमै कापथरकलगा तंपाक्तना कॉम्बिंग ऑपरेशन चथबगी थवंग असि चुमलिब्रा हाइना लेंगाक्ता हंखि
Hojik TUC ki Executive Committee meeting from Duna Thamai Bon Pumbada matam kaktana total sokdown law thole masida club khudimang na support to biyo hariri Number 1 question, state government central government aduga Sindana Tawakuki Hat to Patawodana, Operation Toke, Papun, Toke, Tabaka Lega Naichai Sumayama, Hadana Pundana, Tony Haraga. Aspala Puena Lamaga Aspa Hamdalangada, I coisi Kariki the Mata, Sinda Aspasu Tamdia Masutoke, Tony Matawali, Mumbai Kaptaratana, Tambaka Mi Halaga, Siriva Jagadu, the coming operation Tawa, Kapa Iva Jagaduna, Pithaba. I say, in the government of California, Toga, the government of Chinabano, the government of Mado, he like and question and child no Kumiam, and child to get the money. Madonna Moy, the one Leragadi, MLA and Kaisa, Party Dola Doli Kibirano, Manipur, the Makta, Assembly member, or a guy called Manipur, same one, Kangani, my Henry, I found it in a Kaviva, MLA and Kaisa, Sina, Koaga, Central Government, the Takai Piraga, Java, Piraman, Namaroi, Hyperlega, Hybiro, and quite a few if it's one get a solo, always get away. No way, Piraga, Idam, not by the chair, a quick land of a pandemic. And I quite do see, he said, Yago and Silva policy, Uki, the less support of a commission than Adua. Central post me up on the Hyraga. Jiriga, as they are police station Manak, Lajabami, Taruku, put up the Pagaga, forcing to the center, forcing to the Tanaraga, Madukalawam Disha, Pasikari, Aron agenda, like Yagi, Aron agenda. A ngasi tawjariba bansi atai maramgi natte aikoigi Manipur sida chahi ama henjalaklaba kuki maitai in lan nasida hauji ki oina kuki na akoigi angang masa yauna mioi taru phagraga hatok pirakpa sina phangba masigi matang se asyamna wana praja mayam sina leiringai marak sida akoigi Manipur ki sarkar se kaidok birige haibanida Manipur ki sarkar sina hoji akoigi India sarkar da tainaba ngamdre ngangba ngamdre haiba ngamdre lawba ngamdre adu oiba taragadi Manipur sarkar se leiba akoigi MLA ni phu yangai mayam se ham thadok piroga praja miyam ga loinana India ko mena khoi thengna minara seba ham ko laga leibiraga no ji ham thadok piro ham dune na lubana teba loma loma gi mi kaya siraga kaya khoi thawai mangi dori gi haiba Iranda Manipur se muthan na bagi damak tanga si India government na tawak pare hai pare thamjani ni aduna koi na ujeu je tangjali ba kongjang sidaki amune na sathi ba kongjang makhata na tangjal laki gani akoi gi ujeu je tawri ba koi gi sarkar jidi hamlai sarkar hai badune hamlai sarkar ka samana re ba koi na koli ba sapui duna lubra Iranda Manipur kan mana lubra hai ba se ngasi gi sarkar se thamjani ni thamoi karba aduk ki mati thamoi sokpa hai ba oira Karisu kanjadri ba angang mata ahum amaga lupi ahum gayana lupi lantam da mayong nabal lantam da makoi gi lanin sinda khut thana badi ai koi karisu ngai tabal laite aduno karisu lai traba angang pisa jauri ba masa seli ba thali ban thake angang yauri ba lupi angang da baba khara pahai bise mahappa pihai na haige makoi gi matak tasu ibudang tangjilla sangbale bo taragadi makoi gi matak tasu ibudang tangjilla makoi bo sinong la bon khondada se bawai rasalo haina kuki na kotero ki matak ta kulala ba bar piri aduga Minister Biran Manjukana hai Mr. Biran haige aikoi na hokjau wang se mai kan manupi lupna mi phama ma phamjari maramadudi aikoi gi siri da ngarang na hanta mafam marang khangdana kuki narco terrorist singna aikoi gi lanjadraba isa sing tha tare nipan gi bhawyauna nupi angang khaktana phajan khraga tamthiba mongda
ꯊꯥꯗꯣꯛꯄꯤꯔꯛꯄꯒꯤ ꯈꯣꯡꯖꯪꯁꯤꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯕꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯤꯍꯥꯠꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯈꯣꯡꯖꯪꯁꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯔꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯡꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯇꯟꯗꯤ ꯄꯤꯔꯤꯕ ꯐꯥꯎꯗꯤ ꯃꯈꯥ ꯇꯥꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯜꯂꯛꯈꯤꯒꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯕꯨ ꯀꯨꯀꯤ ꯃꯤꯍꯥꯠꯄꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯃꯥꯁꯤꯡꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯔꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ स्टेट अमदी सेंटर की गवर्नमेंट ना पुगिंग चिंचिनबिनाबा ngarang numidang athengbada chief minister secretariat ta phomkhiba state cabinet mifamna state asida maru oina nupi angang mihat mipun chathabagi thawong asi akanba mawongda condemn tawbaga loinana asigumba thaba asida January ba organization sing unlawful organization oina lauthokna ba warep laukhre hairi state asigi oirakli ba mihat mipun gi thokdok sing asi yenglaga ngarang numidang athengbada chief minister nongthombom Biren Singh na chair lauduna cabinet minister na saruk yaduna cabinet mifam adu pangthokkibani ngarang numidang athengbada pangthokiba cabinet mifam aduna lamdam asida nupi angangda chathariba makal kya ki mihat mipun gi thokdok sing asi awangba thakta condemn tawki asigumba nupi angangda chathariba crime sing asida January ba amadi yauriba organization sing adu state government na unlawful organization ni haina lauthoknabagi cabinet mifam na warip laukhre hairi ngasi lamphel sana kaithal gi nupi nupa punna yamdaba mi oi kayana sapom rajan gi yumda thomjinkhre khongchat aduda saruk yakhiba lamphel sana kaithal development authority LADA gi vice president David na phongdok khibada lamphel maike gi miyam punna jury gi thokdok mihat ki matangda Manipur sarkar da cabinet minister oiriba Dr Sapom Ranjan gi mayumda chattuna mi oi taruk ki mihat asi ki matangda jab chaba firet khanghallo haina phongdokhi minister gi maike de gi lakliba miyamda mihat asigi matangda ngasi cabinet mifam su pangthoklagani masida chaba government ke response pirak travadi miyam puna chatminnaduna miyam gi apamba tawgani haina so thazaba pirakhi hairi David ko lamphel sana kaithal development authority LSG de vice president ne ngasi akoina lai se maruoina ngarang gi kuji anga ni siribam gi makoi taruki misi sigi matangda akoi hojik si miji sidungi mamangda maliste lengang na amade tongan ba lengak sigi leader mayam na tongan makoi gi law taraga su hojik ti leitre habidu punna confirm tawrabni na akoi gi honorable minister akoi gi sir Ranjan na mahakwe ba wakhlon duni akoi na phongdok piyo na lakpani do mahakwe ba wakhlon si lengak sina thabak ama taruktaba tarabadi akoi miyam ga humna chatlaga puna thabak tongminagini habi commitment akoi da pere ado masi gaktani do akoi ngasi laisi lamphel mai kai yoina laiba nupa nupi khataba makai apun boina lakpani masi phawuda lenga ki mai kai digi ngasi si cabinet mi phamgani hai maduda chapchaba positive over response ma lak taragadi miham gi ho amagi damta koi system saraga leire dum anytime miham gi tongna hai bo tha asigi drama thoida marko ki militant singna Juribam district ki Boro Bekra sub division gi manung chanba Jakorador gi Karong amasung Harinagar da angang ahum yauna nupi ahum ga loida na fasin kiwa singi manung da tha nipan da ngari ba nupa macha yauna angang ani amasung nupi amagi asiba hakchang juri mufturel da ngarang asiba oina fangkiba gi mayokta ngasi ayupung taruk tagi hoduna Juribam United Committee JUC na Juribam district ta puni funipan gi general strike hokre general strike asina mahosa asigi punsida chauna akaiba piki ngasi ayukta fangba pawgi matung ina jurida mi oi taruk si na fangkibagi matangda nongpok sengmai apun baldo club tar 18 apex body chandra
khongdagi khedri lekai fawgi manungda leiba club tar 18 socio economic development yaripok bazar da executive meeting ama pangthokre hariba meeting asida resolution khara lokre madudi ahanba yaripok site leiba government office sing matam kaktana thongnon silagani adum oinamak medical electricity water supply na singba kharadi komthokani government ki employee singna office karak labasu office ki mamang da famgadabani hairi ani shubada aikoi bungakpi senbiduna leigedaba state force singna mathong ningtina lawrok trabanina khulai thadok biro aikoi isha isagi iramdam irai kai ngakcharagi haiki mathangda miyamgi mihut oina thagalakkiba MLA minister singna hojik fawbada irang asigi thabak oina tawrok trabanina athuba matamda resign tobiro natrabadi akanba miyeng changsilakani haiki government khudakta thamjalakkiba Abspa atubada lokthok piyu natrabadi masida thorakpa afafatta daita government pugadavani haiki makha tarakpada Manipur da leiba CS wasing na changsalakpa khongjang singda nompok sayang apun balup na support tawgani haiki ayukta phangba pawgi matungina jirida gi phariba mioi taruk sina phangbagi matangda nompok sayang apun balup kogi club traimpan apex body kogi chandra kongtagina Ketilai Pawgi da Ladiba Club Singapun by Apex Bodina, Socio Economic Development, Sedo for Yapu Bazada Leba, Club Asida, Executive meeting of Pangtok Savani, High River meeting Asida, resolution Kara Luxere, High River resolution Singasia Club Singsina, Apunba, Yapulum Site Labor Club Singsina, Tokada Tabang Actani, Ahanba Poinda, government officing, Yapulum Site Labor government officing. Haibadi koigi masida koigi electricity medical amadi power na singba singja koi dum komthok jagani aduna taba government ke office khutima koi thonglon jangani matam kaktana adugo office amta hangaloi hairiba matam asida ju koigi employee singna office kara ga office ki mamang da phamaga laibigadabani ani subada koigi state force akoigi ngakpi senbina bagidamukta lairiba state force singina mathau bhajana pangthokpa ngamaktabanina akoina pairiba khulai singa du sedenda tobiro akoi isana akoi isagi irai kai amadi chesan na singba imaibel singa je akoi ngaksarage haibaduma akoi thamjage mathangda akoigi akoina afarabani haiduna akoina representative oina thagatkiba MLA minister singjina hoji phawbuda karimok tawdaba wangang daba irang si matangda ngangbabudi ngangangani machinda dingangba thabak oina tawroktaba hairiba MLA singa se kudingmak hojimak atuba matamda resign tawbiu na taba taragadi akanba miyeng changchalakani maduda phatanungda thokpudu masa masana daita lawjagadabani tampakta akoigi hujik thoiba irang sibu control tawba ngamdabagi government na masibu na thaina na thamnabagi damakta aspa thamjalakpa kudakta repeal tawbiu kudakta lokthokpiu natragadi maduda changchalakpa ihogda akoigi hujik government paibi riba singna madugi amang ata tholapa kudimak moi masa masana government na daita loi lawgadabani makha tarakpada Manipur da laiba CSO singna torokpa thabak khudimakta haibadi leibak siga hujik thoiba irang siga mari leinana afabalomda changsalakpa targadi akoi nongpok sayang apun balupna yari polom digi site digi achauba matenga loina nakoi hariba CSO sing adugo chaminagani support tawgani aduga makha tarakpada akoina 1949 da akoi 1972 da state road phangmani adu state road phangma matungda akoi Manipur da laireiba condition singje kaisu khenaba lairaktaba akoi gi right malakpa ngasi ngarang da ju angang nubi yauna hatorakpa kuki singna asina maram oraga akoi 1949 gi status akoi pre merger da akoi hanjalan biu madu hanjalan bagi damakta Manipur pumbagi oina irang horokpada nongpok sayang apun balupna asoba thodang lawgani masimsu thamjage loisalakpada jirida handak ta thokiba angang ahum pharaga adagi nupi ahum pharaga punna taru hatkibo yam tamthina minungsi yawda hatkibadu nupok sayang apun balupna yamna nungai taba phongdok sari mudung khoigi mungmangda sori yajari masina penga de nate adubu madu bakha tarakpo oina koi nupok sayang apun balupna asoba thodang ama lawraga leibak si irang ji swap tongnaba amadi peace poroknaba amadi kuki singbu takthoknaba gidamakta makoida para tambina bagidamakta nupok sayang apun balupna sem sajare Irang thokliba Manipur state asida Mizoram da operate toba group kharana afaba makhagi nongmai amadi khusukolai kaya leiduna Myanmar da supply tawraba matung Manipur ra amuk puraktuna Manipur gi irang asida season laduna hena violent oiba conflict thokali haina National Investigation Agency NIA na phongdokre NIA gi pauna hai haukiba sakol sen numitta Mizoram dagi Solomona kauba mioi amagi mathakta charge sheet frame tawkre Hariba case asi Solomona na Manipur yauna tongan ba state singda nongmai amasung nongmai maru sing supply tawbaga mari leinaba NIA na lokhiba case amaga mari leinabani hairi pau asina makha taraduna hai Solomona ga loina na mijo macha langai hauma lalmunau ma amadi atopa mioi singa loina na bom yauna nongmai amadi nongmai maru sing Myanmar da criminal conspiration ga loina na
supply tawraba matong khusu khulaising adu Manipur romda amuk puraktuna Manipur gi irang asida samjina hali hairi NIA na Solomon gi mathakta thagat kiba charge sheet adu NIA gi Delhi da leiba court amadani Solomon gi mathakta NIA na unlawful activities Prevention Act ki makhada charge sheet frame tawbani hairi jahi asigi July kontra da so NIA na chap manaba case amada Mizoram gi langai hauma gi mathakta charge sheet frame tawkhre aduga Solomona asi license paidana afawa makhal gi nongmai sing paiduna criminal conspiracy amaga loinana paisa tanduna nongmai leishinduna supply tawda senaba mioi ni haina NIA na charge story Security Force na ching amasung tampaki chingnaba mafam singda lepalaitana thiba humbagi thabak chathari National Highway singda akan batesing tharanga loinana nongmada changdaba yadraba polam sing pusilakhi National Highway 2 da pochai pupa gari tara taru pusilakre checkpoint sing hangdoktuna ajat awok sing check tawagi thabak chathari Manipur Police social media da thagalakpa post amagi matung ina Churanchandpur district ki dampi for reserve forest thiba humbagi thabak chathabada Security Force na khulai kya fagat pangam lehari fagalaba khulai sing adudi 303 rifle ama 22 rifle ama country mad pistol ani pumpy ani 303 gi maru tara 9 mm gi maru ani 7.62 mm gi maru manga bore cut case manga pumpy round manga tear gas grenade ani smoke grenade ama 2-inch mortar bomb ama grenade to explosive tara amadi detonator kunni hairi amaromda ngasai Bisnupur district police ki SP na luchingduna district asigi police official singna ningthau khong kha khunu tinungai amasong fuwalagi lafum singda low khawba amadi low yaiba singi thabak singda state police na ngak senabagi matangda review meeting pangthokre amadi lomi singna low suba hauna ba haikre hairi Senapati District Frontal Organization Singna National Highway to Imphal Dimapur Lambida Koramba Banhandokre Pau amagi matung ina state lenga ki maikei degi lamdam adugi MLA ani Losi Dikho amasung Kumo Saga District adugi CSO Singa ngarang pung ani hena wari sanarba matung kongjang handok na bawarip laukivani hairi ngarang Deputy Commissioner gi office ta pangthokpa mifam aduda Naga People's Organization Senapati District Women Association amadi Senapati District Student Association ga MLA Singa wafung kaya khanaraba matung tha asigi dramathoida Chief Minister da bisin kiba demand sing adugi matangda yanaba purakhi National Highway to Imphal Dimapur Lambida ain kaina tax khomba sel munba amadi atei apanba pirakpa sing lengang athuba matamda thabak lokhat pa haina su yanaki Ngarangi ayupung tara rom taba matamda ningtam lanmi PLA na Indian Security Force ki mathakta Kamjong District ki Yangopok amasung Maringthen anigi marakta landaki haina aina tinkraba lalholu Revolutionary People's Front RPF ki Assistant Publicity Secretary Bangkena Thadurak Pacharol amana hairi Gerald asina hai landaki ba aduda yengnabagi maikeida asok apan kya nangki anirak suba oina numit asigi nungtil pung mari makhairom taba matamda Indian Security Force ki para commando sing changsalakpada amuka hana khutthongnaki khutthongnaba aduda ningtam lanmi PLA na yamna lakchana lanthingda badagi para commando sing maikei salai khangdana kaiduna chenki amasung makhoigi marakta asok apan kya yaromgani haina chingnei miyamgi amata ngairaba ningtam lanmi PLA tekta kaidana lansangda thunglare PLA na ima laibang Manipur ning tamba hanjandri fauba awa ana thidana lantheng nagani lantheng asida miyam na RPF amasung masigi lanmi PLA da sogat piu amasung mateng pang piu haina cherol asina fongdoragli
Maikai kayadagi tha asigi drama thoida marko ki militant singna Jiribam district ki Boro Bekra subdivision da angang ahum yauna nupi ahunga loina na fazan kiva sing asoi angam yaudana thadok pinaba appeal tawringai charak asida tha nipa da ngari ba nupa macha yauna angang ani amasung nupi amigi asiba hakchang Jirimuki barak turel gi tongan ba mafam sing digi turel da ngarang asiba oina tawkhalak khre hari Asiba hakchang sing adu Jirimu turel ga barak turel ga Shamnafam oiba jaga amadigi police na lokhalaba tungda Assamni Shulter Medical College ki mokta postmortem gi damak tham khre hairi Khunja sing digi fangba pawgi matung ina hairiba asiba hakchang sing asi Jiribam gigal khun gi juri turel da ahanupi adugi asiba hakchang oina turel digi fangba aduga barak turel Assam gi narandor baba haina khangnaba mafam adudagi asiba angang ama fangba aduga Narayanpur barak turel gi kharomda khara chalaga asiba angang ama sufangki hairi nupi sing adu mafi marol yawramde ijat manga laga hatpa oramba yai haibigi chingnaba lei hairi police ki pauna ngarang nungtil pung amarom tarakpada barak turel de hi hon banupa amana asiba hakchang ani tawduna leiramba thengnarakhi haibigi pauta narakpadagi Jiribam district police team ama sangsinduna Kochi TV da Jirimu area digi asiba hakchang hum fangbangam khibani hairi Asiba hakchang oina fanglaba ahum adugi manungda thanipan gi nupa macha adu yauri atopa ani aduna Dalem Thoibi Devi Jahi Kuntramathoi amasung mahaki machanupi Dalem Thazaman Devi Jahi Nipani hairi Asiba hakchang ahum adu Silchar Medical College ki mokta postmortem tawnaba thamkibaga loinana hospital asigi akoibra pamdaba thodok sing thoktanaba Assam police na chekshin na ngaksen khre haina pau asina makhatari Panba yaitha asigi drama thoigi nutilda Merku ki militant singna Boro Bekra subdivision gi manung chanba Jakorado karong amasung Harinagar da landaraga tha nipan gi angang nupa macha ama yauna mi oi taruk faraga pukhibadagi thiba khangdana leirakibani makhoi singi manungda Yurembam Rani Devi Jahi Humfu Laishram Haiton Bi Devi Jahi Kunmanga amari Jahi ani makhairom suraba Laishram Chekha yangan ba singi mari makhong hojik fawa khangdana leidi Aroibada maroiba pau amohana pisari Kuki singna laimram da bom thada duna attack chatharakre Jiribam gi misigi matangda Manipur gi mafam ayambada yaningdabagi khongjang jangsenkre State Cabinet na nupi angang dami harmi puncha thavada chenaba organization sing unlawful organization oina lauthong na bawarep lokre Ngasi lamfel sana kaitel gi nupi nupa puna yamdaba mi oi kaya na sapam ranjan gi yumda thomjin khre Amadi Jiribam gi misi mayokta ko kiba Jiribam United Committee JUC na Jiribam District ta pung ni funipan gi general strike hokre sida chawna akaiba pikre Hojiki oina Mami TV na sandok chaba nungtil gi Paulo Sinjare makha tawa pawgi damak piking tatuna leibiyo